Hello everyone, ꯈꯨꯔꯨꯝꯖꯔꯤ ꯑꯩ ꯉꯁꯤ ꯇꯈꯦꯜꯗ ꯆꯠꯇꯣꯏꯅꯦ ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯌꯥꯝ ꯅꯨꯡꯁꯤꯕ ꯑꯃ ꯂꯩ ꯖꯣꯏꯆꯟꯗ꯭ꯔꯅ ꯀꯨꯏꯔꯦ ꯆꯠꯇꯕ ꯃꯣꯏꯗ ꯆꯠꯂꯨꯒꯦ ꯌꯧꯔꯒ ꯌꯧꯔꯦ ꯃꯣꯏ ꯌꯨꯝꯗ ꯌꯧꯔꯦ ꯍꯧꯖꯤꯛ ꯊꯣꯛꯆꯜꯂꯒ ꯌꯦꯡꯉꯁꯤ ꯌꯧꯔꯦ ꯍꯨꯏꯁꯤꯁꯨ ꯒꯧ 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 ꯈꯣꯡꯉꯦ ꯃꯣꯏ ꯌꯧꯔꯦ ꯍꯣꯔꯦꯟ ꯑꯇꯩ ꯑꯇꯩꯗꯤ ꯃꯌꯥꯝ ꯀꯣꯟꯅ ꯎꯠꯂꯛꯑꯒꯦ ꯌꯥꯝ ꯐꯖꯩꯗꯣ ꯁꯤ ꯀꯩ ꯑꯣꯏꯖꯥꯠꯅꯣ ꯁꯤꯕꯨ ꯀꯩꯅꯣ ꯁꯤ ꯀꯩꯅꯣꯕ ꯄꯨꯂꯩꯔꯣꯝꯃꯕ ꯆꯥꯕ ꯌꯥꯕ꯭ꯔꯣ ꯐꯖꯩ ꯌꯥꯝꯅ ꯐꯖꯗ꯭ꯔ ꯃꯌꯥꯝ ꯇꯣ ꯌꯥꯝ ꯍꯥꯎꯅꯤ ꯇꯣ ꯃꯥꯅ ꯑꯩ ꯂꯥꯛꯇꯣꯔꯦꯅ ꯊꯣꯡꯉꯝꯃꯤꯅꯦ ꯍꯤꯟꯖꯥꯡꯁꯦ ꯀꯩ ꯍꯤꯟꯖꯥꯡꯅꯣ ꯉꯥꯔꯣ ꯃꯁꯛ ꯀꯂꯔꯁꯤꯗꯤ ꯌꯥꯝ ꯐꯖꯔꯦ ꯍꯥꯎꯕ ꯍꯥꯎꯇꯕꯗꯤ ꯈꯪꯗꯦꯀꯣ ꯍꯩꯗꯤ ꯌꯥꯝ ꯍꯩꯕꯅꯦ ꯃꯥ ꯊꯣꯡꯕ ꯃꯌꯥꯝ ꯃꯣꯏ ꯍꯤꯡꯒꯣꯜꯁꯦ ꯌꯥꯝ ꯐꯩꯌꯦ ꯍꯥꯏꯐꯦꯠ ꯎꯠꯂꯛꯀꯦ ꯃꯌꯥꯝ ꯍꯪꯒꯥꯝ ꯉꯥꯛꯇꯅꯦ ꯌꯦꯡꯉꯨꯇꯣ ꯑꯁ ꯁꯥꯡꯅ ꯊꯥꯏꯗꯣ ꯐꯖꯕ ꯋꯥꯅꯦ ꯅꯛꯁꯜꯂ ꯎꯠꯂꯛꯀꯦꯁꯦ ꯍꯥꯎꯅꯤꯇꯣ ꯍꯪꯒꯥꯝ ꯉꯥꯛꯇꯅꯤꯇꯣ ꯃꯣꯏ ꯊꯥꯏ ꯃꯌꯥꯝꯁꯦ ꯈꯨꯁꯥꯡ ꯑꯃꯅꯤ ꯁꯣꯝꯗꯅ ꯀꯩꯅꯣ ꯇꯤꯜꯍꯧ ꯊꯥꯔꯤ ꯍꯧꯕꯇ ꯉꯥꯏꯔꯤꯗ ꯁꯤꯃꯗꯤ ꯒ꯭ꯔꯤꯟ ꯑꯣꯏꯗ꯭ꯔꯤꯌꯦ ꯀꯌꯥ ꯐꯖꯕ ꯋꯥꯠꯂꯤ ꯈꯔ ꯋꯥꯠꯂꯤꯕ ꯀꯩꯅꯣꯅꯤ ꯍꯪꯒꯥꯝ ꯃꯌꯥꯝꯁꯤꯕꯣ ꯆꯥ ꯉꯝꯃꯔꯣꯏ ꯇꯨ ꯌꯥꯝꯃꯟꯈ꯭ꯔꯦ ꯇꯨ ꯁꯥꯡ ꯊꯥꯏꯗꯣ ꯃꯣꯏ ꯌꯥꯝ ꯐꯖꯅ ꯁꯤꯅ ꯌꯥꯏꯉꯪꯂꯥꯒꯤ ꯒ꯭ꯔꯨꯞꯅꯦ ꯄꯥꯛꯅꯝ ꯆꯥꯅꯕ ꯑꯩꯅ ꯍꯣꯔꯦꯟ ꯈꯔ ꯍꯦꯛꯄꯤꯔꯅꯤ ꯑꯗꯣ ꯄꯥꯛꯅꯝ ꯆꯥꯔꯨꯅꯕ ꯐꯅꯌꯥꯝ ꯍꯦꯛꯇꯠꯈ꯭ꯔ ꯃꯥꯜꯂꯦ ꯁꯤꯅ ꯇꯤꯜꯍꯧ ꯃꯩꯇꯩ ꯇꯤꯜꯍꯧ ꯑꯣꯏ ꯃꯥꯜꯂꯦ ꯑꯁ ꯊꯣꯛ ꯐꯖꯅ ꯊꯥꯈ꯭ꯔꯦ ꯍꯪꯒꯥꯝꯁꯤ ꯖꯒꯥ ꯈꯨꯗꯤꯡꯒꯤ ꯂꯩꯇꯣ ꯅꯠꯇꯦ ꯃꯣꯏ ꯍꯪꯒꯥꯝ ꯃꯌꯥꯝꯁꯦ ꯑꯃꯨꯛꯇ ꯂꯣꯏꯕ ꯅꯥꯏꯗ꯭ꯔꯦ ꯌꯥꯝꯃꯟꯈ꯭ꯔꯦ ꯃꯣꯏ ꯍꯪꯒꯥꯝ ꯃꯌꯥꯝꯁꯦ ꯃꯔꯛꯇ ꯑꯃ ꯍꯧꯔꯤꯁꯦ ꯀꯩꯅꯣ ꯌꯦꯡꯁꯤ ꯁꯤꯃꯗꯤ ꯇꯣꯛ ꯆꯥꯎꯔꯦꯍꯦ ꯑꯣꯛꯀ ꯇꯧꯔꯒ ꯆꯥꯔꯗꯤ ꯄꯦꯜꯂꯅꯤ ꯁꯤꯕꯨꯗꯤ ꯑꯁ ꯈꯨꯆꯥꯎ ꯑꯃꯅꯤ ꯁꯤꯁꯦ ꯀꯩꯅꯣꯝꯃ ꯀꯔꯤ ꯕꯣꯛꯆꯣꯏ ꯍꯥꯏꯕ꯭ꯔꯥ ꯀꯔꯤ ꯍꯥꯏꯕꯅꯣ ꯀꯩꯅꯣꯗꯣ ꯌꯥꯝ ꯐꯖꯅ ꯊꯥꯅꯔꯤꯅꯤ ꯇꯣ ꯆꯥꯎꯋꯦ ꯌꯥꯝꯅ ꯍꯧꯋꯤꯗꯨ ꯑꯃꯇꯪꯗ ꯃꯔꯛ ꯃꯔꯛꯇ ꯈꯔ ꯈꯔ ꯌꯥꯟꯕ ꯃꯥꯜꯂꯦ ꯃꯣꯏ ꯊꯥꯏꯁꯦ ꯍꯪꯒꯥꯝ ꯉꯥꯛ ꯉꯥꯏꯔꯦ ꯃꯌꯥꯝꯁꯤꯅ ꯆꯒꯦꯝ ꯄꯣꯝꯕꯤ ꯀꯩꯅꯣꯗꯣ ꯄꯥꯈꯣꯟ ꯑꯁ ꯌꯦꯡꯉꯣ ꯃꯪꯉꯦ ꯑꯝꯇꯣꯏꯕ ꯄꯦꯛ ꯊꯜꯂꯦ ꯈꯨꯐꯖꯁꯦ ꯌꯦꯡꯉꯣ ꯐꯨꯛꯑ ꯄꯨꯈ꯭ꯔꯁꯤꯔꯅꯦ ꯄꯨꯂꯞ ꯑꯣꯏꯅ ꯊꯥꯡꯉꯒ ꯁꯤꯅ ꯐꯗꯤꯒꯣꯝ ꯑꯁ ꯐꯗꯤꯒꯣꯝꯅ ꯋꯥꯡꯉꯤ ꯐꯖꯩ ꯑꯁ ꯂꯣꯏꯔꯦꯍꯦ ꯍꯪꯒꯥꯝꯁꯦ ꯐꯖꯕ ꯖꯥꯠꯇ ꯂꯣꯏꯔꯦ ꯁꯤꯗꯤ ꯑꯣꯛ ꯗꯔꯀꯥꯔ ꯂꯩꯅꯦ ꯑꯣꯛ ꯑꯃ ꯄꯨꯁꯜꯂꯛꯑꯣ ꯑꯍꯤꯡꯕ ꯈꯨꯆꯥꯎ ꯑꯃꯅꯤ ꯇꯨ ꯃꯈꯥꯗꯤ ꯑꯁ ꯄ꯭ꯔꯦꯛ 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 ꯂꯥꯎꯗꯣꯏꯅꯤ ꯄꯥꯈꯣꯟꯗꯤ ꯅꯝꯈ꯭ꯔꯦ ꯄꯥꯈꯣꯟꯁꯦ ꯉꯥꯎꯔꯦ ꯑꯇꯩ ꯈꯪꯗꯦ ꯑꯩ ꯍꯥꯟꯅꯗꯤ ꯌꯦꯟ ꯌꯥꯝ ꯂꯣꯏꯔꯝꯕꯅꯦ ꯍꯧꯖꯤꯛ ꯌꯦꯟꯁꯦ ꯂꯣꯏꯗ꯭ꯔꯤ ꯌꯥꯝ ꯆꯥꯎꯗ꯭ꯔꯦ ꯑꯃꯨꯛꯇꯣ ꯃꯤ ꯀꯌꯥꯅꯣꯝ ꯂꯩ ꯌꯥꯔꯅꯤ ꯁꯤꯗ ꯁꯤꯗꯤ ꯄꯨꯡꯍꯥꯡ ꯍꯥꯡꯉꯦ ꯍꯥꯟꯅꯗꯤ ꯃꯥ ꯌꯦꯟ ꯂꯣꯏꯔꯝꯕꯅꯤ ꯀꯔꯝ ꯀꯥꯟꯗ ꯑꯃꯨꯛ ꯂꯣꯏꯗꯣꯏꯅꯣ ꯏꯔꯥꯡ ꯂꯣꯏꯔꯒ ꯂꯣꯏꯔꯅꯤ ꯌꯦꯟꯁꯦ ꯆꯥꯕꯒꯤ ꯅꯣꯕꯥꯞ ꯊꯤꯕ ꯀꯥꯏꯗꯅꯣ ꯃꯣꯏ ꯄꯥꯜꯂꯤꯁꯦ ꯌꯦꯡꯒꯦ ꯑꯁ ꯂꯥꯝ ꯐꯪꯅꯤ ꯍꯩꯔꯥꯡ ꯂꯩꯔꯥꯡꯁꯤꯅꯦ ꯂꯣꯏ ꯀꯩ ꯇꯧꯏ ꯈꯨꯄꯥꯟ ꯑꯃꯅꯦ ꯐꯖꯩꯌꯦ ꯅꯣꯕꯥꯞꯁꯤ ꯄꯥꯟ ꯑꯝꯇ ꯄꯥꯟ ꯆꯪꯁꯤꯜꯂ ꯅꯝꯒꯦꯁꯦ ꯆꯪꯁꯤꯜꯂ ꯅꯝꯃꯣꯏ ꯈꯥꯃꯦꯟ ꯀꯩꯀꯥꯗꯤ ꯈꯔ ꯃꯤꯒꯤꯁꯤꯔ ꯃꯤꯒꯤꯁꯦ ꯅꯝꯃꯣꯏꯌꯦ ꯃꯇꯦꯛ ꯑꯃ ꯅꯝꯃꯛꯀꯦꯁꯦ ꯍꯤꯡꯒꯣꯟꯁꯦ ꯁꯦ ꯑꯩꯈꯣꯏ ꯌꯨꯝꯗ ꯁꯨꯃꯥꯏꯅ ꯄꯥꯟꯖꯔꯗꯤ ꯅꯨꯡꯉꯥꯏꯗꯧꯅꯦ ꯅꯣꯕꯥꯞꯁꯦ ꯏꯈꯨꯠꯅ ꯑꯃ ꯍꯦꯛꯀꯅꯤ ꯑꯩꯅ ꯅꯣꯕꯥꯞꯁꯤ ꯏꯃꯥ ꯂꯥꯝ ꯐꯪꯗ꯭ꯔꯦ ꯏꯃꯥ ꯌꯦꯡꯉꯣ ꯍꯥꯎꯔꯣꯏꯗ꯭ꯔꯥ ꯌꯦꯡꯉꯣ ꯇꯨ ꯁꯤꯡꯖꯨꯅꯤ ꯍꯥꯏꯌꯣꯌꯦ ꯁꯤꯅ ꯉꯁꯥꯏ ꯍꯦꯛꯄ ꯅꯣꯕꯥꯞꯇꯨꯅꯤ ꯇꯨ ꯊꯣꯏꯗꯤꯡ ꯕꯦꯁꯣꯟꯗꯤ ꯌꯥꯎꯗ꯭ꯔꯦ ꯑꯗꯨꯝ ꯄꯨꯡꯍꯥꯎ ꯍꯥꯎꯋꯦ ꯅꯣꯕꯥꯞꯁꯦ ꯌꯥꯝ ꯍꯥꯎꯕ ꯃꯥꯜꯂꯦ ꯃꯥꯏꯁꯦ ꯇꯧꯋꯦ ꯍꯥꯏꯕꯅꯣ ꯁꯅꯥꯔꯩ ꯃꯌꯥꯝꯁꯦ ꯈꯨꯐꯖꯁꯦ ꯌꯦꯡꯉꯣ ꯏꯃꯥ ꯍꯥꯎ ꯁꯅꯥꯔꯩꯗꯨꯅꯤ ꯐꯖꯩꯗꯨ ꯅꯛꯁꯜꯂ ꯅꯝꯃꯛꯀꯦ ꯌꯦꯡꯉꯣ ꯈꯨꯌꯥꯝ ꯑꯃꯅꯦ ꯆꯔꯣꯡ ꯁꯥꯒꯩ ꯁꯥꯠ ꯂꯩꯔꯝꯃꯦ ꯄꯨꯈꯤꯅꯤ ꯉꯝꯃꯣꯏ ꯑꯩ ꯊꯥꯒꯅꯤ ꯑꯗꯨ ꯁꯤꯁꯦ ꯒꯝꯂꯥꯗ ꯄꯨꯔꯛ ꯄꯣꯔꯛꯑꯣ ꯃꯤ ꯊꯥꯏꯁꯦ ꯁꯤ ꯄꯨꯔꯅꯤ ꯃꯌꯥꯝ ꯑꯩ ꯐꯖꯕꯅꯦ ꯑꯝꯇ ꯀꯣꯝꯂꯥꯔꯣ ꯄꯥꯜꯂꯤꯁꯤꯕꯣ ꯀꯣꯝꯂꯥ ꯃꯥꯜꯂꯦ ꯇꯨ ꯌꯥꯝ ꯐꯖꯅ ꯄꯥꯜꯂꯦ ꯃꯇꯣꯟꯗ ꯃꯨꯜꯂꯦ ꯁꯣꯝꯗꯗꯤ ꯃꯝꯃꯦ ꯑꯗꯨꯗꯣ ꯍꯦꯛꯂꯛꯑꯣ ꯐ꯭ꯔꯨꯠꯁꯨ ꯌꯥꯝ ꯄꯥꯜꯂꯦ ꯃꯣꯏꯒꯤ ꯑꯁ ꯌꯥꯝꯅ ꯁꯥ ꯉꯥꯗꯧ ꯍꯦꯛꯏꯗꯣ ꯀꯩꯒꯤꯅꯣ ꯐꯖꯅ ꯍꯦꯛꯑꯣ ꯅꯨꯡꯁꯤꯅ ꯍꯦꯛꯑꯣ ꯇꯥꯈ꯭ꯔꯦ ꯁꯤꯗ ꯇꯥꯔꯦ ꯁꯤꯅ ꯄꯦꯁꯟ ꯐ꯭ꯔꯨꯠꯅꯦ ꯁꯤꯇꯥꯕꯣꯟ ꯁꯤ ꯑꯗꯨꯝ ꯇꯥꯈꯔꯦ ꯏꯃꯥ ꯁꯪꯉꯦ ꯁꯪꯉꯁꯨ ꯀꯩꯅꯣ ꯇꯧꯕ ꯏꯃꯥ ꯁꯤ ꯀꯩꯗꯧꯕꯩꯅꯣ ꯎꯆꯤꯗꯨ ꯀꯅꯥ ꯆꯥꯏꯅꯣ ꯑꯗꯨ ꯀꯅꯥ ꯆꯥꯏꯅꯣꯕ ꯑꯝꯇ ꯌꯦꯡꯉꯨ ꯇꯨ ꯁꯤꯔꯣꯏꯗ꯭ꯔꯣ ꯀꯤ ꯌꯥꯝꯅ ꯀꯥꯏꯅ ꯄꯥꯜꯂꯤ ꯇꯝꯗ ꯎꯠꯀꯦ ꯇꯧꯕꯅꯦ ꯑꯁ ꯆꯩꯔꯥꯎ ꯆꯤꯡ ꯀꯥꯕꯅꯤ ꯉꯥꯏ ꯉꯝꯗꯅ ꯆꯩꯁꯦ ꯕꯗ 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 ꯀꯟꯈꯔꯦ ꯇꯨ ꯑꯃ ꯁꯣꯝꯗ ꯀꯥꯈꯠꯈ꯭ꯔꯦ ꯇꯨ ꯑꯗꯨꯒ ꯀꯥꯈꯠꯂꯣ 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 ꯀꯨꯞꯇ ꯑꯝꯇ ꯌꯦꯡꯉꯣ ꯕꯗ ꯕꯗ ꯀꯟꯊꯠꯂꯣ ꯑꯗꯨ ꯆꯔꯣꯡꯗꯨꯅ ꯌꯥꯝ ꯆꯥꯎ ꯄꯥꯟꯕꯗꯧꯅ ꯇꯧꯏꯁꯦ ꯆꯤꯡꯁꯤꯜꯂ ꯌꯦꯡꯉꯛꯀꯦ ꯇꯨ ꯄꯥꯈꯣꯟ ꯍꯦꯛꯄꯤꯔꯤ
그다음에 올라게 조금 뿐나 봐 사산나 보이면 보이지 가기는 많아 얘 와이 코 보이지 형님 코 보이지 가기도 막 야 방무예 핵달리세 고파서 수건 봐 프레스 하피닝 베헤만다네 하이 생또 호연 자토게 프레스인가 자토게 하운또 야래 sige happy ni bam si patigom pakon no ba kini kaya ang lapay zani to pay sa ba kang gusing ani hangam ni pa sa press ni